mamang da sokuni je nupi saraga bairen sakre nang na koigi ban nupi maming do kai kawi Olini ha olini masa pajabra fazaye noi da chelani hai ye do kasikai diye yumeng to bonen la ko du kasikai bibele tiye ado olini do luna to bigadra tawni fugadra furo da kedu fudino nang yang len da yang korok tong mali nang sota size nang kam toro da ai gini pibu ma pu bne hekta maram chat na ta ku thabi ai bele bro ado nang i olini do sendoi sabi anon pambom ni nang pair ga langradi nang kamai tau dori o madu ore adu sendo chai ne hekta sawe ne hekta ite ina ki tau na biya bna tise ya ne ya na bi matung na le na lo re olini gi mai thong du ga mai thong ji ga kari khene te yengo khene bu ka silai ku yeng la yeng du sai he phajana yengo hojik se olini do nataba kadai de gi koiri nupi ga di monana aman pi ma khangna ye bugo adu to ai han ba ai ga japan de khangna bane bugo kari gi no nang na ai lai na nang nupi koi ga nai mang dai do kai gi no na ti ai ga japan de chim nai khangna bane shim close friendship bona khangna be wani isem salo isem satro me ngo sidi ai hai ba da na na ta ko na ai ku do ma tam ge lachge na na te to na nang bu enje ge holuna na lachge na na te to na nang bu enje ge holuna luna 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 tanu la bu ni ma tu mi na ne bu luna mu na yin ge chen ban mang na hai ngam dra ba su ta moi mang na phong ngam dra ba su ai na lui na khang bi thank you Jen ma'am thank you Jen thank you yare mu yeng thora mu ne pura dak ta lai ri du ko mu yeng ai lao se yeng okay slow kai no driver ma pham da ka ga no ne Diamond TV Wahong Radio gi hanauga thoromda koine chatpa tongan ma mafum singda Wahong Radio amadi Diamond TV tabiriba amadi aikhoi gi channel asigi program bu thawai tana saru yabi basing loinana aikhoi gi donor de yawba amsung yawdaba channel asigu ma exen khangbiwa tongan ma mafum singda chacharaga mafum adu de leriba tabiriba yengbiriba listeners singa wari watai sanaba amadi mafum adu gi awada pa karam mamongda hingnariba lenariba punamak sing asi khonjel oina taramadu hojikti sakpham su uba yana na roge dama aikhogi staff singa loinana mangjong na aikhoida lakna na bagi dama takpirakwa mafam singda khangalaga chachaba aduguma toramamani toromasiga ahanba tangkakta miyamna miyeng tabikre amadi toromadusu chauna mai pakre yaripok topta chachaduna nasi namu lakcharibasi yaripok kaithelani yaripok yamna chauruba adumlaba mising yamna taba mafam amani lamda masigi tongan mafam kya soi khoi chacharakigen nasi amu lakcharibasina yaripok kaithel asiga koibade leriba ima singa unadana wari watai sanaba amadi makhoigi haijaba sing adu uthoknana bagi tanja aduni ima singa no asida simbiramduna chinggi se sel kharasu thoro masida saru yana no bagi dama leibiram amadi koensam gi sei tharaga jagoi saduna harau nungai basu phongdo koensam gi sei si copyright leibina maram moira aikhoi isei si di hapchadre adubu mami di mi hamda ucheri Hojik kamu maringi imaibel singi jagoi mayam punna mu yemi nakre maka tarakwa sidi mafam sidi leiriba imaibel singa habatai singni tami amatani haibagi
khudam pandam ne khoi usara ka doise mafam asida lei minariba khunda leita dana lei minariba ima ibel sing punna hariba jagoi ase mayam punna mu mieng ta minasi ning kai ka ba Kamayan ba? class ka kari no UKG. baba ga mama ga ming hai ro Mama ina Donald. Papa ina Donald Kem. wa hong radio ki program yaw bra ngang ki thorom ta Yawi. ngang thorom da program yaw ba ngang thorom program silap pa se wa hong radio na nungai bro Nungai. nungai ye Hojik lay re mafam sida ani suba koina satwa ariba program asigi ani suboina laini yari po mamol laikai ma lari masana wana honadana haitare mayamse punjandana duga mafam asida singigi sili nausing ko isai thadana jagoi saktana haitare awan mai wali na sanaba wahang namani jan anjarake awan nungai pusi marak sida sahi ahum hele lamdam se atuki mati warak ba duna imaibel sing anxiety stress laitana haktang oi basu 90.0 wahong radio gi nauna hapsaba program koina satba ani subena laksari ba yari po bamol lekai sida ne koin laksari je sigi imaibel sing wari chana jage video se hogi lobo yepio koina je mi yore sajenski sana pa haita ngau jemi wahong radio amadi diamond tv gi nau na hapsaba koina satpa program haidana mingthon jaba program asigi ani suboina akoina uje laksari basi yaripok bazadani loinana akoina karigidamakta masigi program se hapsari bano hairaba matamda hojik iraipak iramdam sanalepak manipur aduki matik mikap mirau khontana pithalli maruina 90.0 wahong radio tabiriba madi miyeng tabiriba sing ahallaman sing wakan anxiety stress lai basi ngahakto basu akoina mafam masida mafam kaya da satana imaibel singa wari watai sanaba magi haijaba sing ulaktana mikup amator su pothaba ngambra haidana 90.0 wahong radio amadi diamond tv gi staff singna mafam asida laksari bani yamna nungaiba program amakhak oini program asi hobudagina loiba fawa miyamna miyeng tabiu loinana program asi yenga kanda adongi lekaida lahaningbal leragasu akoida phawbiro soidana laknabagi damakta wahong radio gi staff sing sem saduna leizari program yengminarasi akoiga hojik leminari sing se akoigi kamu maringi ming tahai habi Yesil ming tunai tudatang ya tani ming tomui telungsil toda sangkuton ko yang dongai je ko 90.0 wahong radio singmi tami amata oina punsunda channel amni haitare aduna sesal singna ngasigi mafam akoigi 90.0 wahong radio gi koina chapa program sida sumaina saru yarak pase aduki mati nungai ba fause aduga jagoi se tamba matamda mayam se tamina matam amana ga soira ko isau haidi sauna baga yauna bro adudi kaya yauna de akoidi asum haibdi dance to naga dance also yamna design yam leibko adubu akoigidi asum kudakta hairakpunina sum simple oina dum sare do sigumba akoigi program yawo sida kari ga fawi adu ngasi program lakpuse tawidi tasingna si oigne abda khangdabako adu ima koina sumaina jugoi khra sabiyo koi program amada han haiba
ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯒꯗꯧꯕꯁꯨ ꯍꯪꯐꯝꯁꯨ ꯈꯪꯗꯕ ꯑꯗꯨꯒꯤ ꯑꯁꯨꯝ ꯁꯤꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝ ꯄꯨꯟꯕꯁꯤꯅꯤ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯁꯤ ꯀꯩꯒ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯁꯥꯃꯤꯟꯅꯕꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯔꯤ ꯃꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯔꯥꯡꯁꯦ ꯄꯥꯝꯗꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯑꯃꯒ ꯍꯥꯏꯕꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯇꯧꯔꯗꯤ ꯆꯤꯡꯃꯤꯁꯨ ꯋꯥꯏ ꯇꯝꯃꯤꯁꯨ ꯋꯥꯏ ꯑꯗꯨꯅ ꯄꯥꯝꯗꯦ ꯂꯥꯟ ꯑꯁꯤꯅ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯄꯨꯔꯛꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯦꯗꯥꯝ ꯈꯨꯟ ꯂꯣꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄꯒꯗꯤ ꯂꯩꯕꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯅꯆꯤꯡꯕꯁꯤꯡ ꯂꯩꯗꯅꯀꯣ ꯀꯔꯤ ꯀꯔꯤ ꯗꯤꯕꯂꯞꯃꯦꯟꯒꯗꯤ ꯇꯧꯍꯧꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯂꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯑꯦꯃꯥꯔꯖꯦꯟꯁꯤ ꯑꯃ ꯄꯨꯈꯠꯂꯛꯑꯀꯥꯟꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯒ ꯑꯃ ꯊꯝꯕꯤꯔꯛꯑꯗꯤ ꯀꯩꯒ ꯐꯥꯎꯕꯤꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯕꯖꯥꯔꯒꯁꯨ ꯂꯥꯞꯅꯕꯅꯤꯅ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯆꯠꯄ ꯈꯣꯠꯄꯗꯤ ꯋꯥꯏꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛꯀꯗꯤ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯩꯗꯤꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯑꯉꯥꯡꯁꯤꯡ ꯂꯩꯇꯕ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯑꯉꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯕꯖꯥꯔꯗꯀꯣ ꯌꯥꯏꯔꯤꯄꯣꯛꯒꯨꯝꯕꯗ ꯏꯝꯐꯥꯜꯒꯨꯝꯕ ꯄꯂꯦꯜꯒꯨꯝꯕꯗ ꯂꯣꯏ ꯆꯠꯅꯩ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯊꯝꯈꯤꯕꯀꯣ ꯏꯐ ꯀꯩꯒꯨꯝꯕ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯛꯄꯁꯦ ꯐꯔꯛ ꯇꯥꯕꯅꯤꯅ ꯍꯣꯁꯇꯦꯜꯒꯨꯝꯕ ꯔꯦꯟꯠꯀꯨꯝꯕꯗ ꯂꯣꯏ ꯂꯩꯈꯤꯕ ꯕꯣꯔꯗꯤꯡꯒꯨꯝꯕꯗꯀꯣ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃꯒꯗꯤ ꯂꯩꯍꯟꯅꯤꯡꯕ꯭ꯔꯥ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯍꯧꯔꯛꯄ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯀꯤꯠꯁꯀꯤ ꯑꯣꯏꯅ ꯑꯣꯏꯔꯁꯨꯀꯣ ꯑꯉꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯏꯁꯤꯡꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡꯁꯦ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯄ꯭ꯔꯥ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯍꯦꯟꯄꯝ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯎꯅꯗꯅ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯩꯖꯕꯁꯤꯡ ꯏꯁꯩ ꯗꯥꯏꯂꯣꯛ ꯃꯤꯃꯤꯀ꯭ꯔꯤꯅꯆꯤꯡꯕꯁꯤꯡ ꯎꯠꯂꯛꯇꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯎꯃꯦꯁꯁꯨ ꯂꯩꯔꯦ ꯀꯤꯔꯟ ꯖꯦꯃꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯗꯨꯒ ꯎꯃꯦꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯆꯪꯁꯤꯜꯂꯛꯑꯒꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯆꯪꯁꯤꯜꯂꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯣꯠꯂꯣꯏ ꯁꯦꯠꯄꯗꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯣꯀꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯁ꯭ꯇꯥꯐꯁꯤꯡꯁꯤ ꯂꯩꯔꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯅꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯏꯁꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯆꯍꯤ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯏꯃꯥꯁꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯃꯁꯤꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯈꯨꯗꯝ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯕꯖꯥꯔꯁꯤꯗ ꯀꯩꯊꯦꯜꯗ ꯐꯝꯃꯤꯟꯅꯗꯅ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯅꯣꯐꯦꯠ ꯇꯧꯔꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯊꯦꯡꯅꯔꯤ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯁꯩ ꯍꯩꯕ꯭ꯔꯣ ꯏꯃꯥ ꯏꯁꯩ ꯁꯛꯁꯤꯔꯣ ꯗꯥꯏꯂꯣꯛ ꯍꯩꯕ꯭ꯔꯣ ꯇꯧꯔꯛꯀꯦ ꯂꯥꯛꯀꯦ ꯃꯊꯪ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯔꯦ ꯉꯥ ꯁꯤꯠꯄ꯭ꯔꯣ?
ꯁꯤꯠꯄꯅ ꯂꯣꯏꯔꯦꯕ ꯁꯤꯠꯄꯅ ꯂꯣꯏꯔꯦ ꯐꯤꯔꯣꯟ ꯍꯥꯏꯇꯥꯔꯦ ꯃꯥꯔꯕꯜꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯀꯣꯏꯅ ꯆꯠꯄ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨꯅꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ 이마기 밍 엄청 하비요. 마시남 사남비 미스남 사남비 kay mathen 잡비랭 ngasibo hangam thong basare hangam thong masare kanana thongge imono sunupini thong sunupina thongge aw ado imase mamai ka su koida nei kai gino mai koi ka desi kai gino pai koi ko imana ko biram dare yam nuai je ado kari sai sakpi doino ai sai se na musu ada sakri bi sai sakta na ningam hokta ningam hodra ta sakse hoi hawra si koi ma hawra je hoji ai hawalaga ngangura hawala sajar hamasa koi dam yar poglam dam ju kon bir bai sor ka thel lari bi mai bi mada karimba khoram jari karimba la khibra ju isai naw mayam sin naw mayam khudim mangna ngakpi gani haina haijari ai sai ji ngai jarak pa kuire da kumon masing yam le da nau jaram bi mai thong do mami sam ta ure da ngai jarak pa kuire da ngai jarak pa kuire da kumon masing yam le da nau jaram bi mai thong do mami sam ta ure da ngai jarak pa kuire da Pantau kharai thonggan gi le hau pambi masado sare phana saure da leirung chum sale da Pantau kharai thonggan gi le hau pambi masado sare phana saure da leirung chum sale da ngai jarak pa kuire da kumon masing yam le da naujaram bi mai thong dong mami sam ta ure da ngai jarak pa kuire da panthau sanga asauba mantak ta na ure da panthau sai go nung du su mami sam sabe da panthau sanga asauba mantak ta na ure da Panthau sai go nung du su mami sam sameda ngai jarak pa kuire da kumon masing yam le da nau jaram bi mai thong dong mami sam ta ure da ngai jarak pa kuire da ngai jarak pa kuire da 타가저리 이마 이사이 참 하잖아 세 아다 이마제 나와 안간 거행에 이사이가 담비락브라 angang we dana khaji khaji te dum tabe 카지 카지 뜯은 때문에 mina thaga dum phaja ba ise mina sa mayam tamam taragadi akai manipurgi singer afawi mo oini na khanbibra ade mina ne sakpa je ai da phai hi yom be ise ju phai do ama de phai angang we ju ko adum phaja ye ba ise mai tong taw do mayam ngang ni a yaksang taw re ai sahali sang ali taw dana ade mari ise yem dai na adu je sahali taw ba mai taw na ai taw le ba do khang de be ma ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯁꯛꯇꯣꯛꯄꯤꯔꯦ ꯃꯊꯪ 이마기 밍 아무튼 하비요 ꯑꯩ ꯆꯥꯛꯄ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯖꯦꯟ ꯀꯩꯅꯥꯍꯟꯕꯤ 이마 ꯀꯩꯅꯥꯍꯟꯕꯤ 이마지 ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤ 70 ꯁꯨꯗꯦ 64 ꯁꯨꯔꯦ 64 ꯁꯨꯔꯦ ꯑꯗꯨ 70 ꯁꯨꯗꯧꯕ ꯃꯔꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯀꯌꯥ ꯕꯤꯈ꯭ꯔꯕ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗꯨ ꯁꯔꯨꯛ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯀꯥꯕꯅꯤꯅꯕ ꯑꯗꯨꯝꯕ ꯌꯥꯝ ꯅꯥꯕꯗꯤ ꯐꯪꯖꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯅꯨꯃꯤꯠ ꯇꯥ ꯂꯤꯂꯥ ꯇꯥꯔꯦ ꯏꯐꯦꯛ ꯇꯥꯔꯦ ꯑꯗꯨ ꯋꯥꯍꯣꯡꯁꯦ ꯂꯣꯏꯅꯃꯛ ꯑꯍꯤꯡꯒꯤ ꯊꯕꯛꯁꯦ ꯇꯥꯔꯦ ꯀꯩꯊꯦꯜ ꯀꯥꯕꯅꯤꯅꯕꯀꯣ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛꯇꯤ ꯌꯥꯎꯖꯗ꯭ꯔꯦ ꯀꯔꯤ ꯀꯔꯤ ꯌꯣꯟꯕꯤꯒꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯆꯥꯕ ꯌꯥꯕꯈꯩ ꯌꯣꯜꯂꯦ ꯌꯣꯜꯂꯦ ꯑꯗꯣ ꯅꯣꯡꯃꯗ ꯀꯌꯥꯒꯗꯤ ꯌꯣꯜꯂꯤ ꯅꯣꯡꯃꯗ 1,000 ꯌꯣꯟꯕ 2,500 ꯌꯣꯟꯕꯗꯤ ꯌꯣꯟꯗꯦꯗ ꯑꯩꯗꯤ ꯄꯣꯠ ꯌꯥꯝ ꯄꯥꯏꯗꯦꯕ ꯌꯥꯝ ꯅꯣꯡ ꯇꯥꯕꯅꯤꯅꯅꯦ ꯄꯠꯂ ꯃꯥꯡꯅ ꯌꯥꯝ ꯊꯝꯗꯦꯕ ꯃꯥꯡꯅ ꯍꯦꯜꯂꯦꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯏꯁꯩꯁꯦ ꯊꯧꯔꯝꯁꯦ ꯅꯨꯃꯤꯗꯥꯡꯗꯅ ꯑꯅꯝꯕ ꯇꯥꯔꯦꯕꯀꯣ ꯑꯃꯝꯕ ꯇꯥꯏ ꯑꯩ ꯇꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯏꯃꯥ ꯏꯁꯩ ꯑꯝꯇ
ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯩꯒꯤ ꯑꯣꯖꯥ ꯏꯃꯥ ꯁꯛꯂꯕꯤ ꯆꯔꯥꯡꯕ ꯃꯃꯥꯡꯀꯗꯒꯤ ꯂꯥꯛꯇꯨꯅ ꯁꯛꯊꯤꯕꯨ ꯁꯤꯡꯗꯥꯖꯔꯒ ꯍꯥꯏꯖꯒꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯍꯥꯞꯆꯒꯦꯀꯣ ꯆꯔꯥꯡꯕ ꯃꯃꯥꯡꯀꯗꯒꯤ ꯍꯩꯕꯣꯡ ꯊꯣꯡꯂꯦꯛꯇꯒꯤ ꯈꯥꯗꯕ ꯑꯆꯧꯕꯤ ꯑꯃꯁꯨ ꯏꯕꯦꯝꯃꯟ ꯆꯔꯥꯡꯕ ꯃꯃꯥꯡꯀꯗꯒꯤ ꯁꯔꯨꯖꯥꯕ ꯑꯅꯧꯕꯤ ꯁꯔꯨꯖꯥꯕꯒꯤ ꯑꯅꯧꯕꯤꯒ ꯍꯥꯞꯆꯔꯒ ꯏꯁꯩ ꯁꯛꯆꯒꯦ ꯑꯩ ꯑꯣꯖꯥꯗꯤ ꯑꯩꯒꯤ 어자 राधा कृष्ण की सोरो कचबनी थवाई मंगाना संजबनी सांबियुबा राधा कृष्ण की सोरो खंजदे हैजदे सोरो तंबियु लंबी लंजिबियु निगायाव हंबियु निजरी फिगाव साना राधा कृष्ण की सोरोन लांद्रब इपा लांजई फांगद्रब फांगद्रब शिशोन तमना कुंजलीला तुम जाओगे आई nothing थौगनजाओगे कृपा की थौरी ना पुंसिंदुना हे इबुलो सुवानलई तेंगो सुवानलई तेंगो हुईने नो हौंजबो रासे छोरी ना ओइदा लेप्लिबा मूर्ति दो पामजई पीनाबियु राधा कृष्ण की सोरोन राधा कृष्ण की सोरोन मेजर के साथ थागतजरी इमा के नानबी इमा जे हवाई लुहोंबे इसे सकपा दी सतपिरक्रो सत्यदा सम कोन दिबी बजा इसे सम सकपा दिबी बजा इसे सम सकपा करिगुंबा ओजा नायना तमम तारागदी लुहोंबे इसे काचे सतकनी न खनब्रो खाली खाली तमहौदबगी अदुदी तमहौदबगी सतबनेबा चलौद्रबा अदु तमदो कांगना बाबा नादने चलौद्रबा लाइबक थीबनी तमनिंगबा कांदा तंबा फंगौदबजी को इमा जे चाकप्र यामना चाइ चाए तंबा फंगौदबी चाइ अदो अदुना युम पांड्रिङाइदनी युम पालकांददी युम पालकादनी ngamnabako isa mayam yawabnina isa dingi sembo ko bohanabadane adum be sai numa kain khaludrebako sine imani yum palakpagi da khoi leiriba lekai dune ima bin dune angang yawdingadi sai yawbo sai yawna haibigi tamjabu yawjabu sai ne bako hanabadi kang khubai thek adu budi am yawbako jagoi nu bi yarokpa adu mona hangna isai wen chacharateba अदो इमा से ngahangaidi sum tumina tabani phone da saruk yabani haujikti sak udore khanbasida kari fawi ge ima gi wakhalda nungayo ado ima gi sadi kyano jani pinga ta mari adudi loina yum pangrabro lune pale do amadi leigidre akhoi atombi do nuambu sahi ahum harakda leigidre madi pudi ahum leiriye adudi hojikti ima se kanaga leirige hojikse ichan piga leiye piga leiye ngonga leiye yam nungaire ima nungaina do mahong radio gi thorom tabiro adi hojike kachen guni beje fi hongdi redo han tharani inaka thamani yuja mai tharani
ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯦꯗꯣ ꯄꯩꯁꯥ ꯆꯪꯉꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯃꯈꯥꯏꯒꯤꯗꯣ ꯍꯧꯖꯤꯛꯇ ꯑꯔꯣꯏꯕ ꯇꯥꯔꯤꯃꯤ ꯉꯔꯥꯡꯒꯤ ꯊꯧꯔꯝꯗꯣ ꯀꯌꯥꯝ ꯊꯋꯥꯏ ꯆꯥꯏ ꯑꯍꯥꯟꯕꯩꯗꯣ ꯑꯉꯥꯡ ꯑꯃꯗꯨ ꯍꯥꯠꯇꯣꯛꯀꯦ ꯇꯧꯔꯦ ꯊꯣꯡ ꯊꯤꯜꯂꯦꯀꯣ ꯍꯧꯖꯤꯛꯇ ꯑꯍꯥꯟꯕꯩꯗꯣ ꯑꯩ ꯄꯥꯈꯠꯇ ꯃꯤꯍꯨꯜ ꯍꯧꯔꯦ ꯐꯃꯨꯡꯗ ꯐꯝꯃꯦꯀꯣ ꯑꯗꯨꯒ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯃꯥꯟꯅꯕ ꯃꯤꯁꯦꯗ ꯊꯥꯔꯒ ꯄꯨꯂꯤꯁꯇ ꯊꯥꯔꯛꯄꯩꯗꯣ ꯃꯥꯁꯦ ꯀꯟꯕꯤꯈ꯭ꯔꯦꯕꯀꯣ ꯈꯨꯔꯥꯎ ꯈꯨꯔꯨꯝꯅꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕ ꯏꯃꯥꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯏꯅꯥꯎ ꯃꯨꯁꯇꯣꯐꯥꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯏꯅꯥꯎꯁꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯄꯤ ꯁꯥꯔꯒ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯀꯣꯏꯈꯤꯕ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯩ ꯀꯧꯏ ꯑꯣꯂꯤꯅꯤ ꯍꯥ ꯑꯣꯂꯤꯅꯤ ꯑꯣꯂꯤꯅꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯩꯌꯦ ꯅꯣꯏꯗ ꯆꯦꯂꯥꯅꯤ ꯍꯥꯏꯌꯦꯗꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯌꯨꯝ ꯌꯦꯡꯊꯣꯛꯄꯣꯅ ꯂꯥꯛꯄꯗꯨꯗ ꯀꯩꯁꯨ ꯀꯥꯏꯕꯤꯕ ꯂꯩꯇꯤꯌꯦ ꯑꯗꯣ ꯑꯣꯂꯤꯅꯤꯗꯣ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯅꯤ ꯐꯨꯒꯗ꯭ꯔꯥ ꯐꯨꯔꯣꯏꯗ ꯀꯩꯗꯧ ꯐꯨꯗꯣꯏꯅꯣ ꯅꯪ ꯌꯥꯡꯂꯦꯟꯗ ꯌꯥꯝ ꯀꯥꯎꯔꯛꯇꯧ ꯃꯥꯜꯂꯤ ꯅꯪ ꯁꯣꯇꯥ ꯁꯥꯏꯖ ꯅꯪ ꯀꯩꯝ ꯇꯧꯔꯣꯏꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯄꯨ ꯑꯣꯏꯕꯅ ꯍꯦꯛꯇ ꯃꯔꯝ ꯆꯥꯕ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯅꯪꯒꯤ ꯑꯣꯂꯤꯅꯤꯗꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯥꯔꯅꯣꯟ ꯄꯥꯝꯕꯣꯝꯅꯤ ꯅꯪ ꯄꯥꯏꯔꯒ ꯂꯪꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ ꯑꯣ ꯃꯗꯨꯁꯨ ꯃꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯁꯦꯟꯗꯣꯏ ꯆꯥꯏꯌꯦꯅ ꯍꯦꯛꯇ ꯁꯥꯎꯋꯦꯅ ꯍꯦꯛꯇ ꯏꯇꯩ ꯏꯅꯥꯎꯗꯤ ꯇꯧꯅꯕ ꯌꯥꯕ ꯅꯠꯇꯦꯁꯦ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯅꯔ ꯂꯣꯏꯔꯦ ꯑꯣꯂꯤꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯒ ꯑꯩ ꯃꯥꯏꯊꯣꯡꯁꯤꯒ ꯀꯔꯤ ꯈꯦꯠꯅꯩ ꯍꯦꯛꯇ ꯌꯦꯡꯉꯣ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯈꯨꯌꯦꯡ ꯂꯥꯌꯦꯡꯗꯣ ꯆꯥꯏꯌꯦꯍꯦ ꯐꯖꯅ ꯌꯦꯡꯉꯣ ꯐꯖꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯝꯇ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯁꯣꯏꯃ ꯀꯔꯤ ꯈꯨꯌꯦꯡ ꯆꯥꯏ ꯌꯦꯡꯉꯣ ꯑꯗꯨꯕꯣ ꯌꯥꯝ ꯅꯨꯡꯁꯤꯖꯔꯛꯄꯗꯣ ꯌꯥꯝ ꯆꯠꯈꯤꯔꯛꯄꯗꯣ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯂꯤꯅꯤꯗꯣ ꯅꯠꯇꯕ ꯀꯗꯥꯏꯗꯒꯤ ꯀꯣꯏꯔꯤ ꯅꯨꯄꯤꯒꯩꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯏꯗꯣꯛꯑꯒꯦ ꯑꯁ ꯃꯥ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯦ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯃꯥꯡ ꯑꯩ ꯍꯥꯏꯔꯣꯏꯅ ꯏꯀꯥꯏꯗꯅꯀꯣ ꯑꯩ ꯏꯌꯥꯝꯕꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯑꯩ ꯏꯌꯥꯝꯕꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯀꯣ ꯈꯨꯐꯨꯁꯨ ꯊꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯁꯥꯎꯔꯛꯑꯗꯤ ꯃꯁꯤꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯥꯎꯗꯤꯕꯨꯗꯤ ꯐꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯁꯥꯎꯔꯛꯑꯗꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯃꯥꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯃꯤꯠ ꯂꯪꯈꯠꯂ ꯃꯔꯩ ꯆꯤꯡꯊꯣꯛꯑꯒ ꯏꯔꯣꯏ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯐꯤꯡꯕꯅꯤꯅ ꯑꯩꯅ ꯀꯤꯗꯅꯀꯣ ꯍꯥꯏꯗꯣꯔꯛꯑꯣ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯕꯤꯒꯗ꯭ꯔꯥ ꯀꯤꯗ ꯍꯥꯏꯗꯣꯛꯇꯕꯀꯣ ꯑꯁꯤꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯑꯩ ꯖꯤꯔꯤꯗꯒꯤ ꯑꯩꯅ ꯒꯥꯔꯤ ꯆꯠꯄꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯥꯅ ꯑꯃ ꯅꯨꯄꯤ ꯑꯃ ꯈꯪꯅꯩꯌꯦꯕꯀோ ꯑꯗꯨꯗꯣ ꯑꯩ ꯑꯍꯥꯟꯕ ꯑꯩꯅ ꯒꯥꯔꯤ ꯆꯠꯄꯀꯥꯟꯗ ꯈꯪꯅꯕꯅꯦꯕꯀꯣ ꯑꯗꯨ ꯆꯨꯝꯅ ꯑꯩꯅ ꯒꯥꯔꯤ ꯆꯠꯄꯀꯥꯟꯗ ꯈꯪꯅꯕꯅꯦ ꯑꯩꯅ ꯀꯣꯏꯔꯨꯕ ꯅꯠꯇꯦ ꯑꯗꯨꯗ ꯒꯥꯔꯤ ꯆꯠꯄꯀꯥꯟꯗ ꯈꯪꯅꯕꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗ ꯊꯦꯡꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯑꯝꯇ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯗ ꯍꯣꯏꯅ ꯑꯩ ꯌꯥꯏ ꯑꯩ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯒ ꯀꯥꯞꯃꯤꯟꯅꯔꯒ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯔꯤ ꯃꯄꯥꯗꯨ ꯂꯦꯞꯃꯤꯟꯅꯩ ꯑꯗꯨ ꯃꯥꯅ ꯅꯨꯡꯁꯤꯗꯅ ꯑꯩ ꯏꯁꯄ꯭ꯔꯥꯏꯠ ꯑꯃ ꯊꯛꯑꯣꯅ ꯇꯂꯟ ꯂꯨꯄꯥ ꯌꯥꯡꯈꯩ ꯑꯃꯒ ꯂꯩꯕꯤꯔꯦ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯩꯅ ꯅꯪ ꯅꯨꯄꯤ ꯀꯣꯏ ꯀꯥꯏꯅ ꯑꯩ ꯃꯥꯡꯗ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯠꯇꯦꯍꯦ ꯑꯩ ꯒꯥꯔꯤ ꯆꯠꯄꯀꯥꯟꯗ ꯆꯨꯝꯅ ꯑꯩ ꯈꯪꯅꯕꯅꯦ ꯁꯨꯝ ꯀ꯭ꯂꯣꯖ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯅ ꯈꯪꯅꯕ ꯋꯥꯅꯤ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯏꯁꯩ ꯑꯃ ꯁꯛꯇ꯭ꯔꯣ ꯅꯣꯡ ꯉꯁꯤꯗꯤ ꯑꯩ ꯍꯩꯕꯗꯕ ꯁꯥꯡꯗꯕꯤꯗ ꯃꯇꯦꯛ ꯑꯃ. ꯇꯞꯄ ꯑꯣꯏꯅ ꯑꯩ ꯈꯨꯗꯣꯜ ꯑꯃ ꯇꯝꯒꯦ ꯂꯠꯆꯒꯦꯅ ꯅꯠꯇ ꯇꯣꯏꯅ ꯅꯪꯕꯨ ꯑꯦꯟꯖꯒꯦ ꯍꯜꯂꯨꯅ ꯂꯠꯆꯒꯦꯅ ꯅꯠꯇ ꯇꯣꯏꯅ ꯅꯪꯕꯨ ꯑꯦꯟꯖꯒꯦ ꯍꯜꯂꯨꯅ തന്നുറബു മറ്റുമിതനബു പൂർണ്ണമുള്ള യജാഗി ചെമ്പൻ മങ്ങ ഹങ്ങം ദ്രവസു തമുൽ മങ്ങ ഫങ്ങം ദ്രവസു ഐനലു ഇനഖംഗി Thank you Janam thank you Sajan Thank you yare tagatchari maka tarakpasiri ima ibel sing dong mulake thank you Mustafa thank you ya nungai ko samela thank you maka tarakpasiri khoi wahong radio taba madi miyeng taba thawayam yawgiba senen sibu yamna support tawbiba ima makangni wa ming ta habiu Gam Thabaton Khoiram dagi yari pok khoirom okay ima se sida perform phamba yawgibra natra phambida bro ai di pafam phamadi yawge akoi di phi khara saba lama khara pekpa adumana dum hinjai okay adu phi saba se tha amda lupa kya muti kanabi hamda dum palising taram ke dum phange aduna imung manung hadi angang lai la su tamada di mateng oine hai tare
ꯑꯗꯨ ꯏꯃꯥ ꯍꯧꯖꯤꯛ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯈꯣꯏꯔꯣꯝꯗꯒꯤꯅ ꯁꯤꯐꯧ ꯂꯥꯛꯄꯁꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯅꯆꯤꯡꯕꯁꯤꯡ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯇꯣꯏꯂꯦꯠ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯀꯩ ꯊꯦꯡꯅꯕꯤ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦ ꯂꯣꯏ ꯅꯨꯡꯉꯥꯏ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯁꯦ ꯃꯤꯗꯤ ꯌꯥꯝ ꯆꯤꯜꯂꯦ ꯃꯐꯝꯁꯦ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯈꯥꯝꯕꯝ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ ꯑꯁ ꯂꯝꯁꯦ ꯑꯗꯨꯝ ꯃꯤꯅ ꯌꯥꯝꯈꯠꯂꯛꯄꯅ ꯍꯦꯟꯕꯅꯤꯅ ꯑꯗꯨꯝ ꯒꯥꯔꯤ ꯅꯨꯡꯅꯤꯅ ꯀꯣꯡꯉꯛꯄꯅꯤꯅ ꯑꯗꯨꯝ ꯆꯤꯜꯂꯤ ꯃꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ ꯍꯦꯟꯕꯅꯤꯅ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯂꯝꯗꯝꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯍꯧꯖꯤꯛꯁꯦ ꯂꯥꯟꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯤꯛ ꯊꯜꯂꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯏꯁꯩꯒꯨꯝꯕ ꯗꯥꯏꯂꯣꯒꯀꯨꯝꯕ ꯏꯃꯥꯅ ꯑꯍꯩꯕ ꯑꯃ ꯍꯦꯛꯇ ꯎꯠꯄꯤꯌꯨ ꯍꯣꯏ ꯏꯃꯥ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯀꯦ ꯁꯛꯊꯔꯣꯗꯅ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯦ ꯑꯩꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯦ ꯅꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯦ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯦ ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯍꯦ ꯊꯋꯥꯏ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯅꯪꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯀꯪꯁꯄꯨꯅ ꯁꯥꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯅꯣꯡꯃꯗꯤ ꯇꯤꯟꯈꯤꯅꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯁꯤꯔꯕ ꯑꯩ ꯍꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭रे ꯏꯃꯥꯁꯦ ꯑꯗꯨꯒ ꯉꯍꯥꯟ ꯃꯈꯩꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯣꯏꯅ ꯆꯠꯂꯤꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯗꯤ ꯏꯃꯥꯁꯤꯡꯒꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯏꯃꯥ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯃꯆꯥ ꯍꯥꯏꯗꯨ ꯁꯤ ꯂꯩꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯏꯃꯥꯁꯦꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯃꯤꯡꯁꯦ ꯍꯥꯏꯗꯧꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯃꯤꯡꯅꯅꯦ ꯁꯥꯄꯝꯃꯣꯡꯕꯤ ꯂꯩꯔꯤꯛ ꯃꯆꯥ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅ ꯂꯩꯔꯝꯃꯤꯅꯦ ꯏꯃꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯀꯩ ꯇꯧꯕꯤꯔꯤꯅꯣ ꯑꯩꯗꯤ ꯄꯣꯠꯐꯝ ꯐꯝꯕꯤꯅꯦ ꯄꯣꯠꯐꯝ ꯐꯝꯕꯤꯅꯦꯕ ꯏꯃꯥ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯁꯤꯠꯀꯦ ꯑꯗꯨꯗꯤ ꯅꯣꯡꯃꯒꯤ ꯗꯥꯎ ꯍꯥꯏꯇꯥꯔꯦ 3,000-4,000 ꯁꯤꯠꯄ ꯅꯨꯃꯤꯠꯁꯨ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯏꯃꯣꯏꯅꯨꯒꯨꯝꯕ ꯂꯝꯇꯥꯏ ꯊꯥꯡꯖꯒꯨꯝꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯂꯨꯄꯥ 10,000ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯨꯗꯤ ꯌꯥꯝ ꯁꯤꯠꯂꯦꯀꯣ 10,000 ꯅꯨꯡꯇꯤꯒꯤ ꯁꯤꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯏꯃꯥ 10,000 ꯒꯥꯏꯁꯦ ꯑꯗꯣ ꯂꯥꯟꯁꯤꯒꯤ ꯃꯃꯥꯡꯒ ꯍꯧꯖꯤꯛꯀ ꯄꯩꯁꯥ ꯄꯣꯠ ꯁꯤꯠꯄꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯂꯥꯜ ꯍꯧꯈꯤꯕꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯂꯨꯄꯥ 1,000-1,000 ꯁꯤꯠꯄꯗ ꯌꯥꯝ ꯋꯥꯅ ꯁꯤꯠꯂꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯆꯔꯥꯡꯅꯕ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯀꯥꯎꯅꯕ ꯏꯁꯩ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯂꯣग ꯁꯩꯔꯦꯡ ꯃꯤꯃꯤꯀ꯭ꯔꯤ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯏꯃꯥ ꯃꯇꯦꯛ ꯑꯃꯇ ꯎꯠꯄꯤꯌꯨ ꯑꯩꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯏꯁꯩ ꯁꯛꯄꯕꯨ ꯍꯩꯕꯨ ꯍꯩꯇꯦꯗ ꯈꯨꯗꯣꯝꯕꯤ ꯇꯥꯡꯃꯨꯛ ꯁꯥꯡꯕ ꯑꯃ ꯁꯛꯀꯦ ꯈꯨꯗꯣꯝꯕꯤ ꯇꯥꯡ ꯑꯃꯃꯨꯛ ꯇꯥꯡ 2 ꯌꯥꯗꯕ ꯑꯃꯈꯛꯇꯪ ꯑꯅꯤ ꯐꯥꯗꯕ
so อีมาปอยจีใช้ฉักก็ไปปีใช้ฉักโอยก็ดีใช้หน่วยฉักตัวจีบ่อะไรไทยนะเจ้าคุยน่าเลยชาบีลิโกนชาในนี่ไงเลยชาบีลิโกนชาในนี่เดกรามุนเดทาไปใช้มาเต็มตั้งฉักก็ขามุทากีสิงการีทารวยนบีทาบัลลีไลไม้ทักตากีฬาบอยปามุยชนเลยขามุทากีสิงการีปีรังนสินเดวารูนูขโมยโชคเดขัลุโนตารำได้กีทาเจนามูนายังหูบามีกูมาตะกี้โอยระบอยปามุยโชนเลยว่าตัวแก imasi masak phajapata khatanatana isai suyan phajana sakle rame imasi akogi pungningi warol ga tonga ma thoramda lairik macha haiba ima duni do ngasigi akoina mafam asida lakpada yamna sauna thodang loriba pofam jung pham kosen musen somda haitare yam wana hona biriba ima makhakni thagachari ma ngasi akoina mafam asida samaina wahong radio gi staff singna lakpase kai ga faubi मांगी बुंगो इमा वाखन नुंगाई तब खुदिंग मन तैसा सिगी प्रोग्राम जितार कने अवा पथा जरी मी अजन इमा दी नोई की प्रोग्राम जिताबा फंगई सीगी तो बुया पामुरे sibeyadi सीने ने वारे इचा सिगी प्रोग्राम ता फंगरoi सीरे दे sini na wari ba miji sungsi sira roi dong yare ko thank you ima ninthiraba ayuki korogi mangalda maning tamna sa liba lairang sing yara ba mating sa kwara ninthiraba ayuki korogi mangalda maning tamna sa liba lairang sing yingluraga thamoy ase lang tak na hali ning sing hali tamhaw rabi mahaku yare ko mating sa ko paisa tha doi da ya khara ka sang sa lagi ge de ning thiraba ayuki korogi mangalda maning tamna sa liba lairang sing paisa thai e paisa em thare ne thank you imagine isai mai khum jalai inglaba malangna mai thong de yairakpada lo sala kadore sai yam sang sabba haitre inglaba malangna mai thong de yairakpada nungsibi nangi soy zai neraba fazin bangamdra balam hela samlangda kumzin kiba nungsi mai tongdo thamoy huna ning thi zai ning sing hali tam hurabi mahapu ning sing hali tam hurabi mahapu lo sala ge ko yam sang sa rồi thank you ya thara koi dim lo thank you inga tum de nang phani yam thai ne nirmala to chi angang thwa đâu gì surprise ne theng ni sa je khoi gi
Wahong Radio gi program ko akoigi angangi thoram nomaijing kudingi pangthokpa isai ga yam sakpa yam adu ngang du ne isai yam haiba ngang ne ongtang yeng si ko mingai kawe Kangai ngan ba. kari Kangai ngan ba. class ka karage UKG. ikiji na kai lei no thabi lei ro Nate. kai lei no mangal lei ne heune Mangalay lang. oh adu yai ne mangal lei ne ba ado school sang na sapro Sali. adudi nomaijing gi thoram Miss Pusparani ga thoram pangthokpa do nungai bro Nungay. Miss Pusparani gi program da isai ka rak sakre Mayam sakre. mayam sakre adudi ngasi akoina sida lakpa se ubada kai dawe swai lawgi bra Ah. okay adudi nang isai hayarabne isai matem sala Minung si Chenbi Ima Pukcel Tapi Manipur Minung si Chenbi Ima Pukcel Tapi Manipur Imagi minung si Pukcel na Pung na Pukchan mi ay rubana Imagi minung si Pukcel na Pung na Pukchan mi ay rubana Nasidi pangle na chaching May di na waide punchi se May di na waide punchi se May di na waide punchi se Imagi tampak ta chaurak bani Ima na hay na thang tamlak bani Imagi tampak ta chaurak bani Ima na hay na thang tamlak bani Tunggi polo kang na laki bani Nachidi na chasing mikap thorak pada Nachidi na chasing mikap thorak pada Imagi ngaksham da thujin biram de Minung si audraba thaurina Imagi ngaksham da thujin biram le Minung si audraba thaurina Minung si audraba thaurina Punchile imagi ning tira ko chado Punchile okay yam pajara salakre ada angang se akoida yam na maru ina dakale se angang se mi mang da thokwa mi magi mamang ne da thok wa ngang se to kimati wai hai tare ado isa se pajana dum isai saktana mi kain ki de ado isai de minung si senbi ima hai gre aduna hayeng saurakanda ima ipan luna tawgadobani ko aduna ima ipada chin kumbaya de ko khumgadro khumbro Kumoy kumoy lari kanna tamgadro Tangani hayeng saur kayweni ngi hayo kayweni ngi Singal thank you se sina boy leo ore nusi baisa ne mathang sum sange adu ima bel singa wa nungai wai sajarake ima ay famni ngai na yani thank you Naman kaya doon na. Cái đầu gì? Isay niya kaya nang sakto isa. isai je saktai ngai da ming ga imagi yum leifam se kai kadai wai Ay gi yumdi ya to ay kruma khong. yari bok top hai krum khong dagi Kruma khong dagi. Adun. ima sida yole ba processing je nong da lupa kya spige Sing tara ju sili, mga ju sili, ni tare ni pan ju sili. Dum nomu nogi din. ima imung manung da miyo kya lai minari hoje isana kya subige Ay imong manung da isa nupi mari ama, nupa ama. Adu nupi mari loy mayum pan gra. Duji isa nupa dunga imo ga isu nupi ani ngo lairi. Ay ga. ado ima bazar se mi adugi mate yamna chelle kari gari tawr di nungai ne khanbi Ay dai na haining bam dilai. haibiyo haining Ay na haining ba si ako'y lan manung na mahuk sa dipo yam silami. Adu lan manung dagi ko ji posi sitre. Adu sarkar na miyeng abdang changbiyo na haining. post sitre sarkar na utang miyeng sangbiyo na Miyeng changbiyo na haining. ado ima ji gari parking gai aduga kai kudong sa da bagadi thengna biri yari pok bazar da husik se Jar dia sin ba makani mo tawri mi am jeng loy na sili ya po jar gi di. Adu ni adu. mi se duki matik yamna thokpa mafam ama su oi aduga husik yam sille ado ima je isai gai de dum phajana dum sala to male Di saktoi ro. husik saktoi ni Adu di
ꯌꯥꯏꯔꯤꯄꯣꯛꯇ ꯏꯆꯥꯈꯩꯅ ꯅꯝꯃꯨꯕꯅꯤꯅ ꯌꯥꯏꯔꯤꯄꯣꯛꯀꯤ ꯏꯁꯩ ꯁꯛ ꯇꯥꯔꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯁꯛꯀꯦ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯌꯥꯏ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯃꯈꯥ ꯌꯥꯝꯅ ꯆꯠꯊꯕꯗꯤ ꯈꯪꯉꯔꯣꯏꯀꯣ ꯑꯗꯨ ꯈꯔꯗꯤ ꯑꯗꯨꯝ ꯁꯛꯑꯒꯦ ꯑꯈꯪꯕ ꯈꯔ ꯁꯛꯑꯒꯦꯀꯣ ꯀꯦꯃꯦꯔꯥꯗ ꯌꯦꯡꯁꯤ ꯏꯃꯥ ꯀꯦꯃꯦꯔꯥꯗ ꯌꯦꯡꯁꯤ ꯁꯛꯑꯒꯦ ꯑꯗꯨꯗꯤ ꯌꯥꯏꯔꯤꯄꯣꯛꯇ ꯅꯝꯃꯕꯅꯤꯅ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯏꯁꯩ ꯁꯛꯑꯒꯦꯀꯣ ꯌꯥꯏꯔꯤꯄꯣꯛ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤꯗ ꯄꯣꯛꯈꯤꯅꯨꯔꯥ ꯊꯝꯕꯥꯜꯅꯨ ꯁꯥꯠꯈꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯨ ꯂꯤꯖꯒꯦ ꯋꯥꯔꯤ ꯇꯥꯕꯤꯌꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤꯗꯨꯒꯤ ꯂꯣꯏꯗꯥꯡ ꯀꯌꯥ ꯍꯧꯈ꯭ꯔꯕꯣꯏ ꯀꯥꯎꯕꯒꯤ ꯂꯩꯔꯣꯟ ꯆꯟꯈꯔꯤ ꯇꯤꯡꯉꯦ ꯊꯤꯡꯕ ꯉꯝꯗꯔꯦ ꯂꯩꯄꯥꯛ ꯑꯋꯥꯕ ꯇꯥꯔꯦꯗꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯝꯕꯥꯜꯅꯨ ꯃꯤꯅ ꯌꯦꯡꯅꯕ ꯑꯣꯏꯔꯦꯗꯣ ꯁꯔꯧ ꯂꯥꯡꯗ ꯊꯨꯔꯦꯗꯣ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯈꯥꯃꯨꯊꯛꯇ ꯂꯩ ꯃꯟꯁꯟꯈꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯈꯥꯃꯨꯊꯛꯇ ꯂꯩ ꯃꯟꯁꯟꯈꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤꯗ ꯄꯣꯛꯈꯤꯅꯨꯔꯥ ꯊꯝꯕꯥꯜꯅꯨ ꯁꯥꯠꯈꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯨ ꯂꯤꯖꯒꯦ ꯋꯥꯔꯤ ꯇꯥꯕꯤꯌꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤꯗꯨꯒꯤ ꯂꯣꯏꯗꯥꯡ ꯀꯌꯥ ꯍꯧꯈꯔꯦ ꯀꯥꯎꯕꯒꯤ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕꯣ ꯁꯤ ꯂꯣꯏꯔꯦꯅꯦ ꯊꯝꯕꯥꯜꯅꯨꯒꯤ ꯏꯁꯩ ꯇꯥꯔꯨꯕꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯅꯝꯗꯣ ꯃꯈꯥ ꯅꯨꯡꯒ ꯁꯨꯝ ꯁꯛꯄꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯑꯃꯨꯛ ꯁꯛꯀꯦ ꯀꯔꯤ ꯑꯩꯅ ꯌꯥꯝ ꯁꯛꯅꯤꯡꯕꯗꯣ ꯏꯇꯥ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯏꯇꯥ ꯁꯥꯅꯈꯣꯏꯒꯤ ꯅꯥꯄꯥꯔꯤ ꯁꯛꯇꯨꯅ ꯄꯂꯦꯝꯒ ꯅꯔꯥꯡ ꯌꯥꯏꯗ ꯂꯩꯍꯧꯀꯣ ꯄꯂꯦꯝ ꯏꯃꯥ ꯂꯥꯏꯅꯕꯤ ꯏꯗꯣ ꯅꯤꯡꯊꯧ ꯆꯥꯎꯗ꯭ꯔꯤ ꯐꯥꯎ ꯂꯩꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯆꯠꯂꯅꯤ 이마씨 ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯁꯩ ꯉꯥꯛꯇ ꯁꯨꯝ ꯁꯛꯆꯜꯂꯛꯇꯅ ꯑꯩ ꯀꯞꯄꯨ ꯀꯞꯅꯤꯡꯉꯛꯄ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅꯅꯦ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯈꯠꯂꯛꯑꯦ ꯏꯁꯩꯁꯦ ꯊꯃꯣꯏꯁꯦ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯂꯥꯛꯑꯒ ꯀꯔꯤꯒꯤꯅꯣ ꯍꯤꯡꯆꯥꯛꯇꯣ ꯅꯪꯅ ꯑꯃꯨꯛ ꯀꯞꯍꯜꯂꯛꯏꯁꯤꯅ ꯑꯩꯁꯤꯅ ꯑꯗꯨꯅꯤ ꯄꯪꯀꯞꯇ ꯀꯞꯍꯟꯅꯤꯡꯉꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯉꯁꯤꯒꯤ ꯋꯥꯍꯧ ꯔꯦꯗꯤꯑꯣꯗꯤ ꯇꯥꯕꯤꯕ꯭ꯔꯣ ꯏꯃꯥ ꯅꯣꯏꯗꯤ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯐꯦꯁꯕꯨꯛꯇ ꯂꯣꯏ ꯆꯈꯥꯏꯔꯛꯏꯅꯦ ꯁꯤ ꯐꯦꯁꯕꯨꯛꯇ ꯆꯥꯏꯔꯛꯀꯗꯣꯏꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀꯨꯗꯒꯤ ꯕꯤꯅꯣ ꯀꯣꯟꯖꯦꯡꯕꯝ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯌꯥꯝ ꯀꯜꯂꯤ ꯑꯗꯣ ꯂꯥꯟꯁꯦ ꯏꯃꯥ ꯂꯣꯏꯁꯟꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣ ꯂꯣꯏꯁꯤꯟꯅꯤꯡꯕꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯣ ꯏꯃꯥ ꯂꯥꯟꯁꯦ ꯌꯥꯝ ꯀꯜꯂꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯏꯃꯥꯁꯦ ꯏꯁꯩꯅꯤ ꯈꯪꯗꯦ ꯑꯗꯩ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯎꯠꯄꯤꯗꯣꯏꯅꯣ ꯍꯣꯏ ꯏꯃꯥ ꯁꯩꯊꯥꯕꯒꯤ ꯏꯁꯩ ꯑꯝꯇꯪ ꯁꯛꯆꯔꯛꯀꯦ ꯍꯧꯔꯁꯤ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯍꯣ 이마 부파비 빨리 남부는 시비 오이마 부파비 나사이부 타독람 까이드노 살리바 나사이부 타독람 까이드노 살리바 나우드라바다 나학레이드라바다
ꯅꯨꯡꯁꯤꯕ 이마 아이나 거루니 빨리 망부 누시비 오 이마 고파리 빨리 망부 누시비 오 이마 고파리 궁기역 생여라봐 하라고 마이 마담다 궁기역 생 오이라봐 하라고 마이 마담다 이 구삼하고 비가 나목래요 오이나 잡아 이 구삼하고 비가 나목래요 오이나 잡아 황자디네 마 황자디네 마 나사기 분시다 이따긴 길로 따라 빨리 남부는 시비 오이마 고파비 Nabi kayana hanglitoy na himanang mo parang hay na kumugi halaglo ba himanang mo amok ta dili na jagi amok ta dili na jagi niya mamang na ngay jariye na sana paling ang bunong sibi o ima kuphabi paling ang bunong sibi o ima kuphabi o ima Yang pasana sakti dah ima, thada cari ima. Thank you. Thank you, thank you. Positro masa. Laki-laki. Kumas kakalon. Cái thứ mà là anh đi lạc ngầm rồi các chị. Doa somdat halo ko yadra ba. Thanda le. Pahong ma mingalay phangban ha. Anh đi lại mà này. Lai manay. À mình thì một thứ mà tí. Adoi ma imagi yoli ba pot singje. Jino mada sum kyam ka sitpi ge ba. Pas kami sangat kecipyawi ni singin, spesiawi. Ay di mating hangang pamani ni bako. Imari tumda ni na. Ado nung magitaw ni. Do hujika si lan gi mamanga hujika di lan mamang he na sit Sila. lan je lo sana ning drong. Naning ko na imari ini ni power mati sa lagi yaw ge khaliba ni. Ado ke mati kai mang tha ka su sa sei. Ado ga isa sing de so haning da ba ai di number 1 ni. Ado ke mati do ima lan si su ne lo sela ko su se no dong hak ko tha boy na ima awa nu ngai kauk tho boy na do ima isai matem tang sapiun. Hoi. Sagi ko. Ima su ne yang Siddharthaki kundo pare punsigi aroiba nusi kudoni Siddharthaki
kundo parin sitlaba ahingi inlaba thabanda amay matik sakre kamay tawni wanara sitarthaki kundo parin punsigi aroiba nusi khudoni samla binuzagi milu irana samla balairani laubi yuko taramna sitarthaki kundo parin siklaba ahingi inlaba thabanda aigi samjida nangna thilama lairando kaidanu mapam khandare nangi thawaina ola balairanga nangi thawaina ola balairanga sitai thaki kundo parin nangi aigi nusi nuangi lona yenjaba nusi meyendo arimba ni punama yigna bani khalagi nangi aigi wasak singaglagi nangi aigi wasak singaglagi sitarthaki kundo parin punsigi aroiba nusi khudoni samla binuzagi milu irana samla balairani laubi yuni taramna sitarthaki kundo parin siklaba ahingi inlaba thabanda aigi samjida nangna thilamba lairando kaidanu mapam khandare nangi thawaina ola balairanga nangi thawaina ola balairanga sitarthaki kundo parin sitarthaki kundo parin Isaisu soide ima yam fajana sakpire ima je thaina leisaringe de isai yam ngamdau male ha nangalle dung ngangbadi ko diga chinata ba amaga pami ba ina tani to ita manjaka dasalani aidi manjaka dasalani ita urire ita takhilai nakhoyaidu warunu lai horo salani gajaba ha thagachari ima ko ado aina kram angam base hapjarake ba ko thagachari ima matungda mo khatana thingni gisi konna isai jam heng sigi ima ibam mingale phongba ha lai manai yalpo ado ai mingiranjana ko makari lebala pino ai kathin ka rabuni injang na bisum leiba ado sum thiangna baduda sum hai mayam do bisi da sum yahu khen tarom ado ima hoji se lebak se irang su tawri yang wari ko ado lan si pharak ko su seno du ngak ima gi wakhal nungai tabal leramba mayam potha boina isai da dialog la na traga kaino ima gi haibi bam tang upiramo ai sum nungai ta ba sum yauraga ko sem tiang sum lang thok charake mayam sakta ga di sum kam hinga kane ba ko adu sei aina haijaba katang nupa kunje wata ga su nupa gi kala ka wata ga su ai sum pam ja bai ta re ko adu sum sawo ro si aina pai ga nungsiraba aigi thawai manga kaidongai kainani nanga nungsiraba aigi thawai manga kaidongai kainani nanga wari waminai
Nungaire nungai asuk koina tinarappa nanga nusiraba aigi thawai manga kaidongai kainani nanga kamuki ko lelombina palim sana pudringai aigi aruiba matanda tanungi ko nungsinakada Siyaba aigi thawai manga kaidongai loi sana arang bu binam 타가서리 이마. Thank you. binam lei bako adu ko na pungi ngara kanda waina som lanthok jarage 타가서리 이마. ima masu muk thainare ngasidagi diamond donor group haidana awana tarba singda lepa leitana mateng pang liba group asida su ima sin nauna join tawre haitare ni yaure natra ima wana da mateng pang bagi sigumba group ama sumaina yawbasi ima gi kari wakhalon dagi yawbi reino kai phawbi ai sum tabada nungai ba mai sada raina ga khallaga yaropani awana da mateng pang ba se nungai haitare ko ima ado aina sa jogi mamani 사저기 오케이 아이디 아코이나 루파 차마 해 방sapado 파락tai lamdam asida leiriba wakhalon manabasing punjalakna tapna wakhalon manabasi henkalatna hojik lising ama sani henjalakre adu masi imam sawi abire aitare imagi minga leifamga haibi ai jai pok lai manai warang thengkuni ima hojikse lamdam asida haitare sahi ani hum sure ware ise nga watha boina imagi haijaba isai saireng dialogue kai isai ga dinum haibi brema haide haide adubu sakpatari mate kitang saksangi wakal nungai na bai tare ne ai wakhan yang wa adune sai phadre pabung jikari malurum kang diam ki ne nga me ngonda hobiro ise ima Pisak pikliba kangdong padriba usik masasing sena sugna sanaba uraga aigi dikari upai lai pena yengjaba natana ho ima kapninge ima Pisak pikliba kangdong padriba ujing masasing askap ningi bunga tulis ima besi duma nusi aitare ima di kap kidore kapayade kap kumji ima hoi nuai halla ga ke do wino kapay sibo kap tanaba ngatang pothana ba haidana laga ima na mu kapsalle ima jin no lam tari ne uji ima leishari ngai da nupa kya khangnare nasin thigano ai khangna de ai chahi 15 sudringa da hanjing na har ga pitorak tra yam ai ma leishana ngudre ne du dia ima leishabi na ngudbi le aure ai janu pa han da ga ina chahi 13 kitang hen han ima leishana ngudbani ne tawrise nga nokse na fagi tawje ni ko ima yam nungai sum haitare ima dong laksage tabadi sule lepte da loi yeng ni kuire tabal lepa yade yengbal lepa yade ya okay daga dum phamse ima gi de mingam ta habiu ai ya pokhorom dagi laisan tombi tharoi porakpido ima tharoi ni ima tharoi ne khajing tharoi ima khajing tharoi yam nungai je ima ji makhom sile ke do bola piramino ko hum phammi bro phamde yumda dum chak pasuna ki ba dum tawje aduga in khar ching tawra dum lai bane ide akoi ima thaba tore ga khoi loi lai ta ba chawai la pada chawai lai ta ba da ima leng chan ne phone tor ko dum akoi ju dum la ba ima isai he bro dialogue he bro kai ke he ge isai yam di hai te du mate khatang di matalam tan sa ge ko
ꯑꯌꯨꯛꯇ ꯄꯣꯝꯕꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯅꯨꯡꯗꯥꯡꯗ ꯁꯥꯠꯄꯤ ꯊꯥꯕꯜ ꯂꯩ ꯑꯌꯨꯛꯇ ꯄꯣꯝꯕꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯅꯨꯡꯗꯥꯡꯗ ꯁꯥꯠꯄꯤ ꯊꯥꯕꯜ ꯂꯩ ꯀꯣꯟꯅ ꯅꯧꯕꯤ ꯇꯅꯧꯕꯤ ꯑꯌꯨꯛꯇ ꯄꯣꯝꯕꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯅꯨꯡꯗꯥꯡꯗ ꯁꯥꯠꯄꯤ ꯊꯥꯕꯜ ꯂꯩ ꯂꯩꯔꯥꯡꯗ ꯅꯧ ꯄꯥꯝꯃꯦ ꯂꯩ ꯀꯣꯟꯅ ꯅꯧꯕꯤ ꯇꯅꯧꯕꯤ Akatasi. ꯂꯩꯔꯥꯡꯗ ꯅꯧ ꯄꯥꯝꯃꯦ ꯂꯩ ꯀꯣꯟꯅ ꯅꯧꯕꯤ ꯇꯅꯧꯕꯤ ꯑꯌꯨꯛꯇ ꯄꯣꯝꯖꯕꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯅꯨꯡꯗꯥꯡꯗ ꯁꯥꯠꯄꯤ ꯊꯥꯕꯜ ꯂꯩ ꯂꯩꯔꯥꯡꯗ ꯅꯧ ꯄꯥꯝꯃꯦ ꯂꯩ ꯀꯣꯟꯅ ꯅꯧꯕꯤ ꯇꯅꯧꯕꯤ ꯌꯥꯝ ꯊꯣꯏꯗꯦꯀꯣ ꯌꯥꯝ ꯐꯥꯗꯦ Yam fazana salakre ma. Say am nuksiba isay am makni. Isay sakpade kay ka fawbi. Nungay ba ay bud awa ba punam makautok pro. ꯀꯥꯎꯊꯣꯛꯑꯦ ꯑꯗꯨꯝ ꯗꯥꯏꯃꯟ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯇꯥꯔꯒ ꯑꯗꯨꯝ ꯂꯦꯟꯕ ꯏꯃꯥꯅ ꯏꯁꯥꯁꯦꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯑꯦꯕ Karam program ni henna yam na tabi. ꯁꯤ ꯋꯥꯍꯣꯡ ꯆꯦꯅꯦꯜ ꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯑꯗꯨꯝ ꯇꯥꯏ ꯑꯌꯥꯝꯕꯅ Hadi program santuiba program mayam sida karam mane henna pam na tai. ꯏꯁꯄꯦꯛꯇ ꯇꯌꯥꯏꯒ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯟꯒ ꯁꯨꯝꯕꯁꯤꯗ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯄꯨꯡ 3:30ꯗꯣ ꯑꯗꯨꯝ ꯇꯥꯏ Thank you ma. Adum tasi ko. Thank you support abibu. ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯃꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ Lagi pisim. ꯈꯨꯔꯨꯝꯗꯒꯤ ꯕꯤꯃꯣꯂꯥ ꯈꯨꯝꯗ꯭ꯔꯥꯝ ꯕꯤꯃꯣꯂꯥ ꯑꯣ ꯏꯃꯥ ꯈꯣꯝꯔꯥꯝ ꯕꯤꯃꯣꯂꯥ ꯍꯥꯏꯁꯦ ꯏꯃꯥꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯂꯥꯛꯏꯃꯤꯀꯣ ꯊꯕꯛꯀ ꯍꯨꯟꯗꯣꯛꯑꯝꯃꯗ ꯑꯣꯏꯅ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯏꯃꯥꯅꯦ ꯑꯗꯣ ꯏꯃꯥꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯉꯁꯤꯁꯤꯕꯨ ꯉꯁꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯆꯥꯛꯀ ꯑꯝꯇ ꯆꯥꯕ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯈꯝꯗ ꯍꯦꯟꯅ ꯌꯥꯗꯦ ꯑꯗꯣ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯩꯔꯤꯌꯦ ꯂꯩꯔꯤꯌꯦ ꯑꯗꯨ ꯏꯃꯥꯒꯤ ꯏꯆꯥꯁꯤ ꯀꯌꯥꯅꯣ ꯑꯩ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤꯈꯛ ꯄꯣꯛꯑꯦ ꯅꯤꯉꯣꯜ ꯑꯅꯤꯈꯛꯇ ꯄꯤꯕꯥ ꯌꯥꯎꯗꯕ ꯌꯥꯎꯗꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯟꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯌꯦ ꯑꯩꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯄꯥꯕꯨꯡꯅꯦ ꯏꯃꯥꯅꯦ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯏꯁꯨꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯔꯤ ꯑꯍꯨꯝ ꯆꯥꯔꯤꯕꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯑꯗꯨꯔ ꯈꯪꯗꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯀꯣꯏꯅ ꯆꯠꯄ ꯍꯥꯏꯕ ꯊꯧꯔꯝꯗꯨꯅꯤ ꯑꯗꯩꯗ ꯏꯃꯥꯁꯨ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯛꯄꯤꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯏꯁꯩ ꯍꯩꯒꯗ꯭ꯔꯥ ꯑꯃꯨꯛꯇꯁꯨ ꯁꯛꯇꯦꯅꯦ ꯑꯃꯨꯛꯈꯛꯇꯪ ꯁꯛꯇꯕ ꯑꯃꯨꯛꯇ ꯁꯛꯇ꯭ꯔꯤꯕ ꯑꯃꯨꯛꯇ ꯁꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯉꯁꯤꯅ ꯏꯁꯩ ꯁꯛꯅꯁꯤꯗ ꯑꯃꯨꯛ ꯅꯦꯔꯛꯇ ꯁꯛꯈꯔꯦ ꯑꯗꯨꯗꯤ ꯁꯛꯄ ꯁꯣꯏꯗꯅ ꯍꯩꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯖꯔꯤ ꯑꯗꯨꯗꯤ ꯑꯝꯇ ꯁꯛꯇꯣꯛꯁꯤ ꯇꯥꯏꯕꯪ ꯋꯥꯈꯟꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯍꯣ ꯇꯥꯏꯕꯪ ꯋꯥꯈꯟꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯍꯣ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯗꯣꯡ ꯀꯪꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯋꯥꯈꯟꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯈꯝꯅꯨꯡꯀꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤꯅ ꯄꯂꯦꯝ ꯁꯥꯅ ꯄꯨꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯥꯎꯗꯝꯂꯝꯒꯦꯀꯣ ꯅꯨꯡꯁꯤ ꯅꯥꯀꯥꯗ ꯇꯥꯏꯕꯪ ꯋꯥꯈꯟꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯒꯦꯗ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯄꯁꯦ ꯍꯥꯟꯅꯗꯤ ꯔꯦꯗꯤꯑꯣꯗ ꯃꯁꯛ ꯎꯗꯕꯤꯗ ꯁꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯛ ꯎꯒꯗꯧꯔꯦ ꯁꯛ ꯎꯒꯗꯧꯔꯦ ꯈꯟꯕꯗ ꯃꯌꯥꯝꯗ ꯁꯛ ꯎꯔꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯀꯔꯤ ꯈꯟꯒꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯈꯪꯗꯦꯕꯨ ꯏꯀꯥꯏꯕꯁꯨ ꯏꯀꯥꯏ ꯑꯗꯒꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯑꯗꯣ ꯏꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯠꯂꯛꯄ꯭ꯔꯣ ꯏꯀꯥꯏꯒꯜꯂꯦ ꯏꯀꯥꯏꯒꯜꯂꯦ ꯑꯗꯨꯗꯤ ꯏꯅꯥ ꯀꯩꯅꯣꯒꯁꯦ ꯖꯦꯝꯁꯀꯥꯁꯦ ꯎꯕꯁꯦ ꯑꯩꯗꯤꯅꯦ ꯁꯨꯝ ꯌꯦꯡꯕ ꯐꯥꯎ ꯉꯝꯖꯗꯦ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯍꯪꯉꯛꯀꯦꯅꯦ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯀꯦꯅꯦ ꯏꯃꯥꯗꯀꯣ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯜꯂꯦ ꯍꯥꯏ ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯄꯥꯕꯨꯡꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯔꯝꯒꯅꯤ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯏꯀꯥꯏꯔꯗꯤ ꯀꯃꯥꯏꯅ ꯎꯅꯕ ꯆꯠꯂꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯥ ꯌꯦꯡꯕ ꯑꯗꯨꯝ ꯇꯧꯋꯦ ꯌꯦꯡꯅꯗꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯅꯦ ꯏꯅꯥ ꯖꯦꯝꯁꯅꯅꯦ ꯏꯁꯩꯒ ꯁꯛꯄꯁꯦ ꯄꯩꯁꯥ ꯊꯥꯕꯁꯦ ꯑꯩ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯏꯀꯥꯏꯗꯅꯅꯦ ꯑꯗꯨꯝ ꯃꯥꯏꯒꯗꯤ ꯌꯦꯡꯗꯕꯤꯗ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯔꯝꯃꯒ ꯑꯗꯨം ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯄꯥꯕꯨꯡꯗꯨꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯉꯛꯑꯝꯒꯅꯤ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯀꯥꯏ ꯑꯗꯨꯗꯤ ꯈꯪꯗꯦꯕꯨ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯃꯤꯁꯦ ꯍꯦꯛ ꯌꯦꯡꯁꯤꯟꯕꯁꯦ ꯌꯥꯝ ꯉꯝꯒꯟꯗꯦꯕ ꯍꯧꯖꯤꯛꯁꯨ ꯄꯥꯕꯨꯡꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨꯗꯤ ꯉꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯉꯝꯃꯦꯕꯀꯣ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯉꯝ ꯇꯥꯕꯅꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯋꯥꯍꯪꯒ ꯇꯧꯗꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯔꯤ ꯐꯥꯎꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯋꯥꯍꯧ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯔꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯤꯡꯈꯤꯒꯦ ꯏꯆꯥꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯒꯥꯝꯁꯦ ꯀꯨꯏꯅ ꯇꯥꯈꯤꯒꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯨꯅꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯅꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯥꯗ ꯌꯦꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯝꯇ ꯑꯣꯏꯖꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯂꯩꯁꯥꯕꯤꯁꯤ ꯀꯩ ꯂꯩꯅꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯀꯩ ꯂꯩꯅꯣ ꯍꯥꯏꯔꯣ ꯏꯁꯩ ꯍꯩꯕ꯭ꯔꯣ ꯁꯤ ꯄꯥꯏ ꯏꯁꯩ ꯁꯛꯂꯣ ꯁꯤ ꯄꯥꯏꯌꯣ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯃꯊꯪꯁꯤꯗꯤ ꯀꯣꯝꯂꯥ ꯃꯣꯁꯃꯤ ꯁꯦꯝ ꯑꯪꯒꯨꯔꯁꯤ ꯌꯣꯟꯕ ꯏꯃꯥꯅꯤ ꯏꯃꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯕꯦꯟꯅꯤ ꯀꯧꯏ ꯀꯩ ꯂꯝꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝꯗꯒꯤ ꯀꯌꯥꯃꯨꯛꯇꯤ ꯁꯤꯠꯀꯦ ꯁꯤꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯕꯖꯥꯔꯅꯤꯅ ꯑꯩꯈꯣꯏꯒꯤ 5,000 ꯁꯤꯠꯄ ꯌꯥꯎꯏ 3 ꯁꯤꯠꯄ ꯌꯥꯎꯏ ꯑꯗꯒꯤ ꯑꯃꯈꯛꯇ ꯁꯤꯠꯄꯁꯨ ꯌꯥꯎꯏ ꯑꯅꯝꯕꯅꯗꯤ 5, 3 ꯁꯨꯃꯥꯏꯅ ꯁꯤꯠꯂꯤ ꯇꯥꯔꯕꯗ 1,000 ꯇꯥꯔꯕꯗ 1,000 ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯃꯨꯡꯁꯦ ꯃꯤ ꯀꯌꯥ ꯆꯥꯔꯤꯒꯦ ꯑꯩꯈꯣꯏ 5 ꯆꯥꯏ 5 ꯆꯥꯏ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯄꯨꯔꯣꯏꯕ ꯕꯕꯥ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯑꯗꯨꯗꯤ ꯌꯨꯝ ꯌꯣꯟꯅ ꯏꯁꯩ ꯑꯃꯇꯪ ꯁꯛꯇꯣꯛꯁꯦ ꯏꯁꯩꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯒꯣꯁꯄꯦꯜ ꯁꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯛꯂꯒꯦꯀꯣ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟ ꯄꯟꯗꯨꯅ ꯊꯥꯒꯠꯁꯅꯨ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯑꯊꯣꯏꯕ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯊꯥꯒꯠꯁꯅꯨ ꯂꯧ ꯊꯦꯡꯂꯛꯄ ꯏꯅꯨꯡꯅ ꯇꯣꯏꯅ ꯉꯥꯜꯂꯛꯄ ꯁꯟꯙ꯭ꯌꯥ ꯌꯥꯆꯪ ꯑꯣꯏꯔꯛꯄ ꯃꯥꯒꯤ ꯃꯒꯨꯟ ꯊꯥꯒꯠꯀꯅꯤ ꯑꯍꯤꯡ ꯄꯣꯝꯕꯤ ꯆꯦꯛꯂꯥꯅ ꯌꯥꯀꯥꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯅ ꯆꯤꯡꯈꯩ ꯍꯨꯜꯂꯛꯇ꯭ꯔꯤꯉꯩ ꯑꯍꯤꯡ ꯃꯤꯟꯁꯦꯟ ꯈꯥꯡꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯊꯥꯒꯠꯀꯅꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯗ꯭ꯔꯤꯉꯩ ꯃꯄꯨꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯍꯧꯒꯦ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯗ꯭ꯔꯤꯉꯩ ꯃꯄꯨꯒꯤ ꯌꯥꯊꯪ ꯏꯜꯍꯧꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯥꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ 이마나 ꯔꯦꯗꯤꯑꯣ ꯇꯥꯕꯤꯕ꯭ꯔꯣ? ꯇꯥꯖꯩ. ꯉꯁꯤꯁꯨ ꯍꯩꯔꯥ ꯌꯣꯟꯕꯤ 이마가 ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ. 이마ꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ. ꯑꯩꯗꯤ ꯊꯕꯥ ꯁꯒꯣꯜꯁꯦꯝ ꯊꯕꯥ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ. ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ 이마 ꯁꯒꯣꯜꯁꯦꯝ ꯊꯕꯥ. ꯃꯤꯡ ꯌꯥꯝ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ.
ꯌꯥꯝ ꯐꯖꯒꯖꯥꯅꯤ ꯍꯧꯖꯤꯛ ꯏꯆꯥ ꯂꯨꯍꯣꯡꯉꯝꯗꯥꯏ ꯈꯔ ꯊꯤꯕꯩ ꯋꯥꯅꯤ ꯊꯕꯛ ꯀꯟꯃꯟꯗꯅ ꯑꯗꯣ ꯏꯃꯥꯁꯦ ꯏꯁꯩ ꯑꯃꯨꯛꯇꯪ ꯂꯥꯝꯊꯣꯛꯄꯤꯌꯨ ꯏꯁꯩꯁꯤ ꯃꯌꯦꯛ ꯑꯃꯅꯤꯗꯪ ꯑꯗꯨꯝ ꯇꯧ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯕ ꯃꯨꯛ ꯈꯛꯇꯅꯤꯅꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯐꯣꯡꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯀꯞꯀꯅꯨ ꯅꯣꯍꯟꯕ ꯂꯥꯛꯑꯒ ꯀꯞꯄ ꯌꯥꯗꯦ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯥꯏꯕꯗꯤ ꯑꯩ ꯊꯃꯣꯏꯒꯤ ꯋꯥ ꯑꯣꯏꯕꯩꯅꯤ ꯋꯥꯍꯩ ꯑꯃꯗꯤ ꯁꯤ ꯀꯞꯀꯅꯨ ꯏꯃꯥ ꯀꯞꯀꯅꯨ ꯅꯣꯍꯜꯂꯝꯃꯨ ꯐꯥꯒꯤꯗꯨ ꯇꯧ ꯅꯣꯍꯜꯂꯝꯃꯨ ꯀꯔꯤ ꯊꯣꯡꯅꯩ ꯅꯪꯒ ꯇꯣꯁꯦ 이마세 Xem con là không học ꯐꯣꯡꯗꯣꯛꯀꯦ ꯉꯝꯗꯦ Ai vào cấp thì Apa? 또 이래서 ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯅꯤ 마네 이마 까빠야돼 ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯆꯥ ꯑꯇꯣꯝꯕ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯅꯠꯇꯦꯀꯣ ꯍꯣꯏ. ꯑꯩꯒꯤ ꯅꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ 하이데 아도 까빠야돼 ꯍꯣꯏ ꯅꯣꯍꯜꯂꯝꯃꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯀꯩꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ 아도 이마 이마나 까팔라보기 바이바 합박도 쓰야돼 야래 자가짜리 ꯑꯁꯤ ꯑꯅꯤꯁꯦ ꯑꯝꯇ ꯍꯪꯉꯝꯃꯨ ꯃꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯒꯨꯔꯨꯃꯌꯨꯝ ꯑꯣꯡꯕꯤ ꯁꯟꯙꯤꯌꯥꯔꯥꯅꯤ ꯀꯧꯋꯦ ꯌꯥꯏꯔꯤꯄꯣꯛ ꯂꯥꯏꯃꯅꯥꯏꯗꯒꯤ ꯑꯁꯤꯗꯤ ꯎꯇꯤ ꯑꯃꯅꯦ ꯑꯗꯒꯤ ꯏꯔꯣꯟꯕ ꯑꯃꯅꯦ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯃꯅꯦ ꯆꯥꯔꯦ ꯃꯊꯦꯜꯁꯨ ꯃꯌꯥꯝ ꯆꯥꯕꯤꯔꯦ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯥꯟ ꯃꯃꯥꯡꯒ ꯍꯧꯖꯤꯛꯀ ꯀꯃꯥꯏꯅ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯂꯥꯟ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯠꯂꯝꯃꯦ ꯑꯗꯨꯒ ꯂꯥꯟ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯑꯋꯥꯕ ꯍꯥꯏꯁꯤ ꯑꯣꯏꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯋꯥꯁꯨ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯀꯣꯏꯅ ꯆꯠꯄ ꯊꯧꯔꯝ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯀꯩꯅꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯏꯁꯩ ꯁꯛꯄꯗꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯇꯦ ꯑꯩ ꯏꯄꯨꯔꯣꯏꯕꯗꯤ ꯍꯩꯌꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯩꯇꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯅ ꯇꯥꯅꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯄ ꯑꯃꯨꯛꯇꯪ ꯁꯣꯝꯗ ꯑꯗꯨꯝ ꯌꯣꯟꯁꯤꯟꯕꯤꯔꯣ ꯀꯦꯃꯦꯔꯥꯗꯣ 이베마 ꯃꯤꯡꯒ ꯂꯩꯐꯝ ꯑꯇ ꯍꯥꯏꯕꯤꯔꯣ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇꯒꯤꯅ ꯃꯥꯏꯕꯦꯝꯃꯗꯨꯅꯦ ꯏꯃꯥꯏꯕꯦꯝꯃꯁꯦ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯁꯤꯠꯀꯦ ꯌꯥꯝ ꯁꯤꯠꯇꯦꯉꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯂꯥꯟꯁꯨꯅ ꯁꯨꯝ ꯑꯣꯏꯕꯅꯦ ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯀꯩꯒꯨꯝꯕꯒ ꯍꯥꯡꯉꯛꯄꯁꯦ ꯁꯤꯅꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝ ꯁꯤꯠꯇꯦꯉꯣ ꯌꯥꯝ ꯁꯤꯠꯇꯦ ꯌꯥꯝ ꯁꯤꯠꯇꯕꯗꯣ ꯂꯨꯄꯥ ꯀꯌꯥ ꯅꯣꯏ 1,000 ꯈꯛꯇ ꯑꯗꯨꯝ ꯁꯤꯠꯂꯤꯗ ꯑꯣꯀꯦ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯇꯧꯔꯤꯁꯦ ꯂꯥꯛꯑꯔꯣꯏꯗꯕꯤ ꯅꯤꯡꯉꯨꯔꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯄꯥꯏꯕꯤꯌꯨ ꯏꯁꯩ ꯁꯛꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯏꯃꯥꯗꯅꯤ ꯏꯁꯩꯗꯤ ꯌꯥꯝ ꯁꯛꯑꯔꯣꯏꯗ ꯅꯨꯡꯉꯥꯏꯇꯦ ꯍꯩꯇꯦ ꯍꯧꯔꯁꯤ ꯏꯁꯩ ꯑꯃ ꯁꯛꯄꯤ ꯇꯥꯔꯤ ꯉꯁꯤꯗꯤ ꯃꯥ ꯏꯅꯦꯁꯤ ꯌꯥꯎꯔꯛꯏꯕ꯭ꯔꯣ ꯀꯔꯤ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯗꯨ ꯂꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯈꯛꯇꯪ ꯁꯛꯑꯒꯦꯀꯣ ꯃꯇꯦꯛ ꯑꯃ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯈꯣꯡꯂꯥꯡ ꯂꯃꯟ ꯁꯤꯉꯝ ꯂꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ ꯅꯥꯎ ꯌꯣꯛ ꯅꯥꯎ ꯀꯣꯟ ꯀꯥꯎꯖꯔꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡꯖꯥꯝꯕꯗ ꯄꯥꯠꯇ ꯀꯨꯝꯗꯅ
luông khôn bờ đờ lawai côi đêm tang lơ bini khu bakuron hura bini khom lang laman si ngam lối nâng gi min si chao bi he ima wak ting gi un gi chaina khôn khang ba da para basaraina nanda kupada wari kaubada haija rabi nupadana nasaru oibi singlai baki inamani nadum chan nadum ngalo ai yam nokal leva ko adar mui na junga ngai yam nokal me mane na disa james ta gala di ko nungai jagdam ando sai bok da sa chu ji sai bok de lengden bi ro Say hey bro. Hey tia. Ma hey bro. Hey 이렇게 돼 왜 사나게? 때문에 가까이 거. 마 밍 토이비가 왜 온토 나 바자그라 밍니 모이랑 토이비 아들 시디 야리폭 토이비. 이마 안랑 에디 이사케 수비게. 어스 야메 누피 망아 누파 마타루 마네 아두야이 이마 야코기 묻드나바 하이타레네 포퓰레이션 행간나바 까쇼 칼루노 아두얌 파리니 아두 이마 아직세 나제 농들 빠케아가 시피 리싱 따라 군집주 야위 군탄 푸시프주 야위 마이 농을 토토 얌얌 실레고 이마 아두니 이세인데 삭피로 마 아이 이사이도 가만 있다 왜 삭도 이거 하지고 이세이라 라라라라 스마이나 까리 이사이는 아이보 시파라 삭피로네 나 아이보 가만 있다 도이네 하바 한번 삭도 이세 한번 삭도 세 이마 시트 파이비 가만 있다 도이네 봐 까리 로 바이 삭도 세 이사이 삭대도 야로이도 야디 세 삭도 아도 아이 가만 있다 삭도 이거 하지고 아코이 레이 토케 노나 까 그래 너 가만 있다 없다리 후지시다 마 아, 가리기야, 기세나기 닝싱호, 어디다 올봐. 가리, 너네 아이고, 사또이지 뭐. 너 가오래니, 지금 알당이다. 저기 생각 인상도 이내비 아이고 야래다 Thank you mai sai sakero okay yam nungai jai ngasigi yari poki mafam masida leiriba mai men singna 90.0 Wahong radio poi sapa program masida yam pulak tholok sei hama sakna lagi penting nungai ba haitare Wahong Radio